Lamdam asina matam kayagi mamangdagi challenges kaya mayuknaduna lakli haujiksu makhatana lamdam asigi ingtapada singnaba amadi khatna chainabana thallaba fibam ama oiri fibam asida Assam Meghalaya gi retired IAS officer ama Oina Ajay Kumar Bhalla bu manipur gi 33 lakh suba governor Oina Haplakpada Arambai Tengol governor Asibu Taramna Oklakli Anoba governor asigi mafamdagi Arambai Tengol na mahaki luching makhada haujik lamdam asida mayuknariba conflict asi lushin handuna Furuf Kudingmaki Maragda Nungsi Chanaba Purakpa Ngamba Oirasanu Haina Arambai Tengol General Headquarter gi Control Room Operator Laishram Rawasana Kudiek Piduna ngasi Thadorokpa Cherol Amada Khangalakli Lamdam asida Pokchaba Sauzarakpa Kudingmaki Mafamda Masagi Saktak Leizari Maramasina Manipur gi Governor na Lamdam asida National Register of Citizenship Atuba Matamda Mapung Fana Chana Hanbada Ajoba Thaudang Lorakani Habigi Thazaba Arambai Tengolna Governor gi Mafamda Thamlakli Amaromda Lamdam Masida Mayai Kaba Chinjak Singna Lamdam Asigi Naha Kayabu Sokhali Masida Natana Masina Maram Oiraga Imung Manung Amadi Kairoi Lekai Desu Chauna Sokhali Maram Asina Koi Kudingmakna Lamdam Asibu Mayai Kaba Chinjak Tagi Free Oiba Lamdam Ama Ohenba Mathautare Manipur gi Governor Nasu Lamdam Asibu Drug ki Mayokta Leiduna Drug trafficking Tingba Amadi Logi Mayokta Poppy Thaba Singi Mathakta Chap Chaba Thavak Sing Lokhalakani Habigi Thazaba Arambai Tengol gi Maikidigi Thamlakli